Singnasi, Aikoishu, Kobiu, Tanabiu, All Party Delegate Kobiu, India Lengaka, Aikoipuna Mayuk Minasi, Prime Minister ge appointment Lobiu, Leipak Miyamse Waare, Eramdam Kansi Haina, Lok Sabha ge MP, Dr. Ngomcha Bimol Koizamna, Chief Minister da Pakum Pirakre, Wafamasi, Ngarang Manipur ge Chief Minister and Birenna, Manipur ge Lok Sabha ge MP ani, State Asigi Kari Taukrage, Makoi Leibang Miyamna Tazaduna, Mai Pakan Kibani, Hauzik Pauba, Kari Masak Tokpa, Taukrabage Haina, Fongdokibagi Paukumda, Lok Sabha ge MP Dr. Ngomcha Bimol Koizamna, Pirakibani. Ngasi MP Angomcha Bimol Koizamna, Mahaki social media, Facebook account da, post Tauraktuna, Fongdorakibani, MP na Makataraduna, Constitution ni Makada, Lingak Leina, Chahicha Kaya Leiraklaba, Eramdambu, Kangkong Chahenduna, Missimina, Awa Ananang Handuna Lehaliba, Semitlon Tugaidiba, Chanapatap Leitabagum, Aki Akang Mipai Nahaliba, Madugi Matakta, Loilam Lenga Kumapu na Haiba Induna, Leiriba Nafurup ki mi siba fawa ashiba hangba chat ke tawbada mapuna chat kanu haiduna mamai leiraga hanba naramdam gi lenga ki thobure loiraga naramdam gi mafam thungna chat pa fawa ngamdriba aduni core issues haibadu haina fongdorakhi